ꯀꯛꯆꯤꯡꯗ ꯂꯩꯕ ꯎꯃꯥꯊꯦꯜ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯃꯅꯨꯡꯗ ꯅꯣꯡ ꯌꯨꯕꯗꯒꯤ ꯅꯣꯡ ꯊꯨꯞꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯣꯡ ꯊꯨꯞꯂꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕ ꯍꯣꯠꯅꯔꯝꯕ ꯐꯤꯚꯝ ꯑꯗꯨ MSF ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯆꯠꯈꯤꯕ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯃꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ MSF ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯂꯦꯛꯁ ꯊꯧꯅꯥꯎꯖꯝꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯕꯗꯤ MSFꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ MSF ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯝ ꯑꯃꯅ ꯎꯃꯥꯊꯦꯜ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯍꯩꯂꯣꯏꯁꯪ ꯑꯁꯤꯒꯤ ꯌꯨꯝꯊꯛꯀꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯍꯣꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯃꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃꯗ ꯊꯝꯂꯝꯕ ꯍꯥꯏꯕꯁꯤ MSFꯅ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯖꯣꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯑꯣꯐꯤꯁꯔ ꯖꯦꯂꯤꯑꯣ, ꯑꯦꯁꯤꯁꯇꯦꯟꯠ ꯏꯟꯆꯥꯔꯖ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯅ ꯂꯩꯖꯔꯤꯕ ꯑꯁꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯎꯃꯥꯊꯦꯜ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯗ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯗ ꯁ꯭ꯀꯨꯜꯁꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯗꯁꯨ ꯍꯥꯟꯅ ꯄꯥꯎ ꯄꯤꯖꯈ꯭ꯔꯕꯅꯤ꯫ ꯄꯤꯖꯈꯤꯕ ꯑꯗꯨ ꯃꯇꯤꯛ ꯆꯥꯎ ꯐꯪꯐꯝ ꯐꯪꯗꯕꯅ ꯉꯁꯤꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯉꯁꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯧꯖꯤꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯑꯦ, ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯦ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯣꯔꯃꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯊꯕꯛꯁꯤꯡ ꯇꯧꯕꯤꯔꯛꯇꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯕꯤꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯀꯤ ꯃꯥꯏꯀꯩ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯃꯥꯏꯀꯩꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯑꯃꯗꯤ ꯑꯋꯥꯠꯄ ꯁ꯭ꯀꯨꯜꯒꯤ ꯂꯩꯔꯤꯕ ꯑꯋꯥꯠꯄꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯦꯟꯁꯤꯟꯕꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯒ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯖꯔꯒꯅꯤ꯫